government lori role siga prajana lori prajana pami bo kholong siga ani gi marta lein ri ba contractory posok se government prajana nu uliba government ngasi prajana da yeng mieng se masi ka hen mieng khare di yenge ka hen ba thong thuda khare ul hai ba simadi masi miyam na khange ba ko madu gum ka hen ba thong thuda ka hen ba niti niyo myam do utpa heli ba makai praja gi sentiment di ingo e ba ko ana praja singna saurak pa praja singna lor ko decision na magi oi ba aroi ba worep se masi government ngak ko sunga moy ko diren ko na pitribida praja hai basi dagi hena ko kan mak chulite ko pitribida lai bale ba khuding mak power bale ba khuding magi prime minister yam nak na se yam nak na khoi nepal to rido mangai yam nak na khoi bangladesh to rido mangai ko khoi nearest anak ko khoi jaga khoi utpayai ko prama yengam ko prama ko reference lo wani ko power hai yo prime minister do ba buda praja miang yo ba du mang sagi sentiment so thok tok tar ga di prime minister ngau chil mi dana nadro ado praja singi yo ba sentiment je sok ba henba thok tor ba makai government na madu ngamni ha du di hawi ga no ko ado praja singi apa ma ju khai yengbi ba government na pami du ju thambi ba ani du gi mrakta tu na chamina ra kanda yana ba lambi da dislo bu du de khoi apa ba lenga amu du ne ko ado na hujik lai film je yam nungai te aduna tawba ngame hai na adu tawhom thu e hai na mo na ngasi kare hai ni nampu sa phu da ngasi yamna democratically sanction ba khongjoloi kangbu sing da utli ba nature utli ba thong thoda then namna sangai festival to dia de na ngasi huge amount of kai thokan to biri ba ni nium khudimok se asi nuai to pot mani ko ta seng na sangai festival ji handak chahi gi oina postpone ka tang to matam da government kyam kai ka to bole adu da handak chahi thadari yo fund jina sidagi minus 50% minus of topi rakanda madugi laiba fan khraduna relief kem da lebiri bai chini nausing gi da moida ningtham thagi oina moida to hom to kai gum khar priority pibira baduna maduna hena magi oiba government se miyam na ko government se miyam na ngasagi nungsiba ko dagi phajaba wahida haibira baduna mogi hena madugi to iman khamul poduna mogi oiba magun hengata ba question ko hangjaningi di baduna hawjik sangai festival amagi damakta ko sangai festival amagi damakta ikoi government ga prayasing markta लेबा पुंजाव थिनदना याम साथीबा ngasai mari ma thamba je yam mongta da mari ma thamba je mase lenga na sinjabani lenga na ohenjabani den amana sangai festival sindaba matamda kaibul lamjaw da phangi ba dugumba atam khang sangai je kaisum khido bosu leite ko mang do bosu leite duna tawham thokpa sangai festival numita moina kaibul lamjaw salakanda Bishnupur gi leiriba officials me am DC yauna SP yauna ta to officials me am yauna kaibul lamjaw gi leiriba area du dida moi pangthopum thokpa sangai gi oina sangai festival da pangthopoi pa mami khoi ure ko loire enough done handak chegi oina madu pangthong da pangthong jare makha ta na di khoi maru oina leiriba awa thengri me am jing da khoi focus tawni ga na ha ta ga di praja jo harau ni habni da lin ko duna ona tena da thawam tawi yam ngai te duna yam kana haining de ko yam kana haining de yam kana hai ro ga su sai gi sai area si di dai khoi yam na kairom sakhi gi mami oi uni ko adna sai government na su sai gi khoi du taw hi de ga na khumok pa ko da den praja su du taw gi ga na hai ba awai akhum taw noi ba sak se masi awai akhum taw bang ngamai ba awai akhum taw gi khut thilak hai ba ngamai se masi kadai phawu yorage ha ba sime khoi sai area si da sai gi pusil la khoi hai ning ba lei adu baina si sangai festival khitang pusun jara kanda sangai festival khitang pusun jara kanda ina khitang ko tong ning ba singarang chusampur da auto driver ma chusampur gi police na phuru hai ba kaino ko ai sum yeng ujara ko ni ko auto driver to phuru ba gi da makta chusampur gi leiriba na ha phaireng tureng ba da gi drug cha ba mayam thola kanda chusampur police ki gate to makhong ka aw nu thum khoi ui ko adoi sum yeng ni ko miam hubna sangai festival si to biga nu miam ge awaba ubiu miam ge hak khongoi na biga nu ai na ngasi talai ba demand si dana ko onjal laga masjid da mok bom kapsun dana da gi tiar gas kapsun dana na thi sa sa da nupi angang da ta masjid da ngasai yekna ba gi type ta da gi ngam ba ne ba type ta aduga moi da onjal akan dana police ki uniform da natragana police onjal laga khu thage tawre ga na ta counter allegation to ko aduga moi madugi stage jawrai potu madugi stage jawrai potu kana na horu bodai no habadu madi ngasai adum omit to tham hai tare ko ado adugumba yamna maram chaba yam punna hupna lomina ba disenda na onjal laga prajasin da ta arabi to hai tare ko ado ngarangi auto driver ma phuru hai da mukta di tangai phadana police gate to thong onjal thamgraga gate mamang du da number 4 chaba kangmu jingdu na ngasai gate to kaw thin ga lang ba to du di adum kumhai ni yenga thambai mami khoi uye ko asai area sa di khoi haiding da sai gi area sa di ta singna government na magi bathau se karai da ke dori ga question hang la e ko adun yam ngai ta ba sin khara lei ana sangai festival si haji almost
ngasi je 3 days sang lamani ko ana manipur praja miyam da khoin hamal abi tong jening basi ekhoi kaishu hena haininga leite government na tawreba thong thuda je khatang pen da khara leire ko aduna praja singi oiba sentiment praja singi oiba awaba praja singi oiba wakhalon je mon usan bang ngamdrabani na ekhoi punna ekhoi sangai festival je ekhoi yaungin da bam changi ko support of the bam changi aduga den sai area si dai dang sagi miyam gi mihut miyam na vote ki pira ka gi badugumba sagi angam mathong miyam duna chu sagi phaja ba dress setna mamana tang tang setna sangai festival hodok ko yawi ri ba den sangai festival matang da yawoi ga na phone haiba ngam ji kangbu sing je si chu hayeng khangbi ga do se si chu hayeng khangbi ga do si miyam na piba vote na magi leader oi jabani ko miyam gi sentiment shock ko thawak sum tawdar ga di miyam na moibo heng wara kan heba je si ko kaw do phayeb ko hayeng ada leiba khoi ji ja mabuk noiba e sirum da phamaga leiba khoi delhi mai on da phamaga mu la ga bot hadar mai ka dikaro yeb ko angasi nomai bullet maru sari ba tear gas maru sari ba adagi masam phoibi ri ba chaina phubi ri ba ngasi satri association mayam ngasi ngamme na ngasi tawiri ba chaina kan kho tawiri mayam sing do adugumba pen da association mayam adagi chinau mayam praja miyam do na hem vote pi ga ka ga do ne ko adugumba tawra bhaw da yenga leiba leader sing do madu heng miyam na hoi tawbang ngame na paisa sa thadara vote ka ki badi yai ko adubu pap tifin puni moi ko ana magi praja magi miyam magi praja onjel laga nomai caption biraba onjel laga labor project caption biraba onjel laga chaina kanbiraba masi machan da chai kanbiraba babuda ngasi silently speak ka di wangang dana ngasi tawum thong mathau ni khalaga na duga horen sum dana asum ma sa dana ngasagi aina haibani ne ga taw gang le dugi thaptun ya roi ko ana sigi stage jawra baji babuda praja miyam ki sentiment khangda bai je tasena praja miyam na he vote pi daga moi leader ga dom ne je moi kaw do phai ko ana ina hajening si gano lirin thuna haninga ka shule jede tasena lei bosok se government versus praja ni adi praja ai khoi gyan taminam changi hajidi ko praja ai khoi kai disilo jigem change imaleba kanmam changi imaleba kanan hona matam da sai khoi hajagi bodo mai karsi ko tina loina remba o egera loina tina remba o egera madu nungsina badi legani ko nungsina badi legani nungsina bado mirai bi hamsa de ko nungsina bado kitang salang to bira kanda first agi praja gi namta gi leba ki namta ke do ga habse hana khangbira kanda khoi punna lairiba sangai festival miyam na pam tri banda ki matang je sima de khoi punna sojok to bum change ko ada ai si hana thuo kanda mayam to no wala de tina jaru bani ai governor tina rabani ai chief secretary tina rabani ai mai ngak te de na masagi khara machum chaba kangbu mata dagi machin khara tong kangbu jingina mamang thok tana sum tong tar ga di praja miyam je min usil oye ko aduna ai khoi hajening di praja miyam hai je nangi mi dugi family gi machin manaw ni mamba machani machin manaw ni machi machani khalla kanda miyam na pam dri poto ai ju tangai phadana chin haido ko nungai ten khalla ga ju ai silent to thoga bahana ma thir maram ma thiraga ai nare bu haigera natraga na ai kano ma tore bu haigera ai khongbi po me bu haigera wari ni ko ma hairo chapra ngam dre bu haira kanda chatana ba lambi monra kanda lai bi issue je ko puna solo to minam change ko adu sai area sida khoi gi hairam ni singnam ne nang sagi karsini nang sagi khoi ni yana yana ba ne na pok to ju phatte ko aduna mioi chama ya mana mioi lakaya mana ngasi mami to mapi ta da maya mami to mapi kang dri maya mana ngasi hore issue je mo ka kinte ko shu yawi asi ka kong changi aduna lai ba idp sing wari ba idp thanari ba pusi ma hingi awa ba je ai khoi isa thok tana mating pangba mamang thabang ngamudra bhabuda ka da phambi raga wajau ngang do shakpodi ka da phambi raga phajaba wahi amatana waraga su mating pangbi ro ko madugi mahi do phone phangane ba ko aduna ta na mioi khara ni ko khajiri si loinu ma sade ko mioi khara sina maram markanda suk phajagra bang sagi miyam gi unity thukana hona birakanu akhoi puna solo to minabam changi nungsinaba karsi to anak tang thambigo imaleba kalminasi miyam punna akhoi unity wena sagaminasi akhoi government versus praja sing to mara thawnina akhoi praja namase akhoi ngamda de habadi khoi hajaroi ko ngamni ngambasu ngamni tawdo khoi hajaring ngam sai era do khoina ngamni hana khoi select to mata ko akhoi gi unity obagi thongma ula kanda government na ikai jabal lejabo do leisuna post thondra kanda ngasi leiriba sangai festival gi akhoi changjal iba numit homni sura baje lemhoriba numit khara ji takai phatane khoi fully cooperate tomina kanda khoi amato le minasi amato ni ya gono khoi sore tomina kanda ngasi idp singi awa khoi uminasi idp sing da natana hingbagi hak khongoi nariba maitei haba community da ngasi free movement ja handriba ko ining tong ngasi chapa yadi posakse sigi posakse hana ya hana nabi da khoi punna thenami na changa thamjala kanda maruina particular stall hangbada yawi khiba leita ko leita
masaki gari thamdana sendoi pudana natragana ngamjaba khaijinaraga puba langba lakpa tawraga khitangdasu kana hogadra na phangdana khandana honadana stall hangmagi damakta palising tara tranga thamdaluba dugumba stall tawbi kamu singdo ngasi leiriba issues na maram morakanda mari na department singdona yaragadi moi singse for kind ko koi humanitarian haida nusi yengbiraganda moigi loksangi paisa do hando hanjaningi hando anbigo aduga magi tongana hingna balambi khona jagi jinu ko adum tadana sai tangai phadana sijo dum pura matlani hai taragadi adudi khoina kari haini minusi yenga haibra tana kasu pai lekte matpagi hainabi sum lai taragadi matpai matpa matlagi na khal taragadi ko aduso dum adugi papsu sai lakani lin ko ana tohide da thau dono gumsi aduna lairiba sangai festival je ta sengnai khoi tawbiganu haibana sade ko sangai festival tawraba dumdam tawraba langaba tawraba haisi irang neme irang phare haina government utningi ba magi wakhalondo adu ulabani na lairiba idp sing bino halanbiro free moment ya hanbiro aikhogi dakale khuding makse phanganbiro haibani khoi tali demand adu phangaloi da boi taragadi sangai festival tawbiginu haibani ko adu na phangaloi noi chapa ju ya hangiroi idp ge awabas khoi ugiroi noi kaim khangde ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯀꯥꯟꯗ ꯌꯩꯕ ꯂꯥꯡꯕ ꯈꯣꯠꯄ ꯀꯥꯎꯕ ꯊꯤꯟꯕ ꯇꯧꯔꯒ ꯃꯤ ꯈꯔ ꯂꯥꯛꯄ ꯇꯨꯔꯤꯁꯇꯔ ꯈꯔ ꯂꯥꯛꯀꯥꯟꯗ ꯄꯩꯁꯥ ꯈꯔ ꯇꯥꯟꯍꯧꯕ ꯑꯗꯨꯒ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯏꯔꯥꯡ ꯐꯔꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯆꯥꯎꯅ ꯄꯥꯡꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯒꯨꯗꯁ ꯀꯥꯏꯅ ꯑꯥꯗ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯗꯨ ꯑꯩꯈꯣꯏꯗꯤ ꯁꯤꯂꯣꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯋꯥꯐꯝꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯆꯨꯝꯕꯃꯛꯅꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯊꯪ